Ngasisu adonggidamak channel asina serial killer amakaki wari puduna lakjari. Wari asi haudringaida mayam aigi channel asibu nungsibiduna subscribe tawbiduna 3K yawbada mayamna amuktang mateng pangbiyo. Fare mayam adudi wari asi haujaruklage. Caetano Santos Godino mihat panupa asina mi hatpa horakkibasi mahakna hek sahi mapan surakpadagini. Mahak 1896 ki October gi tang 13 da Argentina da pokhe. Mahaki machin manau nipa hakta nipan gi manungda mahakne iton ton bane. Caetano gi mama mapa amadi mayam basinga punduna imungi miyoi taramak yamna pikpa yum amada leirammi. Imungi mi yambagi haunabi Caetano gi family asisu toina khatnarammi. Caetano gi mapa asi yuda leichuraba miyoi amma oirammi. Masina maram oiduna Caetano gi imung asisu toina khatna chainaba thoklammi. Caetano gi mapana Caetano bu yu thakjin duna tattana fubirammi. Asita sunatana mahaki mayamba singna Caetano bu makoina sorokpa matamda Caetano gi makokta tattana adumak fubirammi. Asumna Caetano bu angang oiringaidagi imung manungi miyoi singna makoina sauribani haiduna Caetano gi makokta fubikiba maramna Caetano gi lamjat sanjata ahungba lakhi. Caetano lairik tambada thawai chango haiba yakide. Imung manungi miyoi sing chathokibagi khudong chaba lauduna Caetano na makhoigi yumda loiba haudong amadi uchekna singba sing asi mahakna mangonda mapa amadi mayamba singna fubibagum yamna tamthina otuna hatpa horakhi. Asita sunatana yumda loiba sa uchek sing asi mahakna mai thaduna hatpa asina mahaki hainabi oiraklamki. Asumna Caetano nongmagi asum sa uchek sing faduna makhoibu tamthina olabatung hatpa asina Caetano lairik tambadagi masidoromdana hena thawai changbe hensilakki. Masidana hena thawai changkiba maramna Caetano skun kawhiba suya yaraklamkide. Karigumba mahaki mapa amadi mayamba singna Caetano bu kihanduna skun kahangrabasu skunda changdabida mahakna uchek amadi haudong sing faduna tamthina otpirabatung hatuna adumak leiramki. Asumna Caetano na hingsagi thabuk sing asi tawduna lakpana Caetano na khitang chawkhalakpa mahakna sahi 8 surakpadagidi sa uchek singdagi miyoibada tainaba horakhi. Caetano na sahi 8 surakpa kanda sahi 2 ta suriba angang macha ama Caetano na achapot leibigi haiduna thiemduna purakhi. Mahakna angang adu mi hangba jaga amada pusilaktuna angang adu fubiba horakhi. Caetano na angang adu fubiba yaba fubirabatung ising leiba faddaw thi langthokfam oiba khongbal amada indakirame. Matam aduda manak adwaida leiba police officer amana Caetano na tawriba thabuk adu ukirame. Aduga police officer adu khudakta changsilaktuna angang adu khongbal adudagi lokhattuna makhoi animak police officer aduna police station da purakhi. Matam aduda police officer aduna thoina khanjilamkide makhoi angang oibagi khatnaribani haiduna khankirame. Aduga makhoi gi mama amadi mapa lakpa ngaiduna makhoi anibu sinnakirame. Police station dagi Caetano yumda puraklabatung mahaki mapa amadi mayamba changduna Caetano bu amuk tamthina fubiki. Masigi tung Caetano matam kharadi tumina leikhe. Asumna tuminna matam khara leiramlabatung nongma Caetano na makhoiga yumthangna duna leiba nupi macha amagasu Caetano na achapot lebigi haiduna puthorakhe. Aduga mi achikpagi tanja lauduna Caetano na nupi macha adugi makokta nunga thomduna phubike. Masidasu police na thengnaraduna Caetano ga angang aduga police station da purakhe. Adubu matam aduda Caetano di angang oiba maramna police na kari amata tawdaduna adumak thadorakhe. Thaudok asi thokiba matam khara leirabatung Caetano na chahi 8 surakpa kanda chahi 3 kak suribi nupi macha amagasu Caetano na amuk achapot pisa duna faddaw thi langthokfamgi jaga amada pusilakki. Aduga angang adu fubibe yaba fubirabatung Caetano na angang adugi mangaksam adu mekhattuna hatnaba hotnaki. Adubu angang adu matam aduda siyo haiba yaramkide. Masigi tung Caetano na mi ukiba tare haiduna angang adu faddaw thi marakta hingna fumjilamki. Matam aduda thaudok asigi matangda kana amatana khangba ngamkide. Angang asigi mama amadi mapana makhoigi machanupi thokhibadagi hanjilakte haiduna police station tarada case fine tawramki. Adubu police singna thinaba matamdasu angang adu matam aduda adumak thiba phangkide.
Caetano chahi tara surakpa matamda mahaki mapana yuda laisubagum Caetano sum masturbation tawbada addict oire haiba mahaki mamana khangba ngamki matam adudadi masturbation tawba asi illegal oirame maram asina mahaki mamana Caetano asi fanangai gi damakta police ta takthokuna Caetano tha ani jail da laiki jail dagi thoglak tung 1912 ki January gi tang 13 Caetano na yum ama mai thaduna thamlamke maina chaktuna leiriba yum adugi manakta Caetano so adumak leptuna leramke matam aduda thabuk asi police na Caetano na tawribani haiba khangba ngamladuna Caetano faduna nahakna karigi yum asi mai tharibano haina hangke masida Caetano na asumna khumlakke aina yum mai tharibagi maramdi fireman singna maina chaktuna leiriba yum asi kannangai gi damak makoina koisen chenduna ising kapsinba aduga karigumba makoina soiduna mai manungda ta sinduna makoibu maina chakpa adu aina yengba pambagini haina khumlakke Caetano na hirakliba wa asi tabada police angak poike matam asida police na Caetano asi koki laina gumba leiramgadaba male haiduna doctor da puduna yengke doctor na yengba matamda Caetano gi makok aduda dakfam kunga taret hena leiramke matam aduda doctor na Caetano da nahaki nakokta leiriba dakfam mayam sing asi kamaina tawduna leibano haina hangba kanda Caetano na asumna khumlakke aigi kokta leiriba dakfam mayam sing asi aigi baba amadi aigi iyamba singna aina piklingaida fubirakibadagi leikiba dakfam haktani haina khumlakke 1912 की January की तांग 13 थोखिबा थौदोक असिगी मतुंग 1912 की January की तांग 13 निपा मचा अमसु युमदगी थोखिबदगी हंजिलक्लंखिते मसिगी तुंग अमुक 1912 की March की तांग 3 नुपी मचा अमगसु महाकी माफीदा मैना थरमदुना नुपी मचा अदु शीदुना लेरमकी थौदोक असि पुलिस न कनाना तौरिबनो हाइबा खंगबा ngamlamkide matam aduda thabuk asi Caetano na tawribo oiramgani haina police na singnabadi leiki adubu chapchaba evidence phangba ngamdaba maramna Caetano bu faba ngamlamkide masigi matung 1912 ki September thada railway station amagashu mai thadun thamlamke adubu laibak fabana railway station adu amang ata amta thoktringaida kanba ngamhoramke matam aduda police na thokiba thodok sing asigi maramda langlang lanjin amata phangba ngamlamkide adubu Caetano da singnabadi leramke masina maram oiduna police sing na Caetano bu tattana adumak senaramke nongma 1912 ki November gi tang 9 da sahi 9 suraba nupa macha ama Caetano na mi leinadaba yum amada pushinduna hat nangai gi damak hotnaramke masida police na Caetano senaduna leiba maramna Caetano bu police na khudak aduda faki police na Caetano faduna police station da puraklaba tung mamang da thokiba thodok sing adugi maramda Caetano fuduna wa hangbakan Caetano China khangba ngamdaduna tapna mamang da thokiba thodok sing adu mahakna loina tawbani haina haidorakki masigi tung Caetano mahakna tawriba thabuk sing adugi maran gi matung inna mahak mapunchi chuppa jail da leinangai gi damak court na raita ki asumna matam khara Caetano jail manung da leramlaba tung 1944 की November की तारीख 15 da Caetano naduna jail manung da shiki wari asi matang asida losinjari karigumba adomna wari asi pambi bataragadi like share amadi channel asibu nungsibiduna subscribe to biramu thanks